Manipur Top Channel dagi video amta thagasage ngasi phongbase phongna November gi tang marida India dagi tokhai tare haina lauthokhiba singi mathakta lokhatpa case athubada NIA re sinagadau maromda ahak London gi security na section na ngak senduna lairi narengbam Samerjit sida haukiba London da lairiba amasum haukiba laba pokpa numitta mafam aduda pangthokhiba pawgi mifam amada Manipur State Council semle haibaga loinana Manipur bu India dagi tokhai tare haina lauthokhiba Narengbam Samerjit ka pauksi asiga telephone da anira wari sanaki mahakna pauksi asida haiki London da leiba Indian High Commission gi officer sing paugi mifam pangthokpa manungda changlaktrabasu mapanda leiraga takibani paugi mifam aduga mari leinaba payroll sing officer aduda copy ama Britain gi maharani da ama amasum British Parliament ta su copy ama piki hairi loinana lauthokiba wafam sing adu India government na hiram asiga mari leinana debate taunanabagi invitation amani haina su lawi hairi aduga haukiba kumja lisimga samapan nifuga taret ki Indian Independence Act adu matam adugi British na semlaga makoigi parliament ta pass tawkibani act adu India bu maning tamba pinabagi damakni hairi asigi matung ina India na maning tamlaba matungda makoigi constitution semjaraga satnarakibani adubu Indian constitution da atopa laiba amabu yana se agreement khuyek pinaraga loksinbagi wafam amata yawde hairi sigisu mathakta Manipur di India dagi hana masagi constitution laiki mikhal pangthoktuna miyamgi mahut sing khanki matam adugi Manipur gi constitution adu hauzik fawba hingduna lairi hairi amaromda mahakna makhatana phongdokhibada matam amada nagagi lusingbe LZ Fezona London da laukhiba asylum adudi economic asylum ni mahak amasum Manipur State Council na hauzik lauribe asylum asidi political asylum ni mahak hauzik London na mafam adugi security na section na ngak senduna lairi haina su phongdokhime makhataba pawngai minasi amasum aina ngangkiba sokhiba yarosum yamna ngakpigini and thank you.